Mitopna Saruk Ahum Thokpagi Henna Khundasilliba Asi Khandoktαna Census Touba Haibasi Khandoktαna Census Touba Haibasi India ki Citizen Rights MANGHANBANI HAINA KABUI Union MANIPUR ki MAIKEIDAGI PHONGDORAKLI Union Asi ki MAIKEIDAGि THADORAKPA CHEROL amada MANIPUR India da Ingso lising amaga chamapan ga nifumapan gi October 15 da tinkraba matung Ingso lising amaga chamapan ga yangkai ki November 15 da ningtamba laipak ama oidingai da chatnaramba pass permit passport system adu matamadu ki commissioner Himat Singh na lauthoki system asi lauthokraba matung dagi ngasi fawba sanglaba chahi 63 asi kanamatana ayet papiba ngamdana mitop singa changsin duna laisinbada natana irai laina Indian citizenship rights pumba fangduna lakli iranda masigi yellow furup singi missing tagi mapan dagi thomjilakpa singna missing henba tana vote fawba kaba hore masidan natana masing khangdana hengalakpa mitop singi kulna yellow furuk ki kuldagi masing hele manipur miyamna khudimak sing asi urabasu government asina ushinadabagum tawribasi laibak thibani Indian Constitution na piriba NRC 1951 base year asi pangthoklaba matungda Manipur census Touba lamdamasiki yellow misingi political rights ngakpa ngamgani masimak paliba government asina miyamgi apamba se thunganba phangpham thoi haina phongdorakli loinana Manipur miyamgi amadi Kabui furupu masak thokna hingina bahona jariba Kabui Union ki office Namdulong Kabui Khul Khumalampak opposite gate number 3 da oirigani vice president oina thawpuramba Lalwol Longmaibu masagi achumba sengi yenglaga haukiba tangkun manga da famkiba mifamna constitution ki article 93A amadi 48 ki makhada mahapu pothabagi ayaba pikre hainasu cherola sida makhatari